Hi ma'am, ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯟꯖꯂꯤꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯔꯛꯀꯗꯣꯏꯁꯦ ꯁꯧꯒ꯭ꯔꯤꯒ ꯕꯣꯔꯥꯒ ꯊꯣꯡꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ, ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯆꯥꯞꯁꯜꯂꯦꯕꯀꯣ. ꯑꯗꯨꯒ ꯀꯥꯡꯒꯧꯅꯦ, ꯎꯆꯤꯅꯥꯒ ꯃꯪꯒꯟꯒ ꯇꯧꯔꯀꯥꯟꯗ ꯀꯥꯡꯒꯧ ꯉꯧꯕꯅꯦꯕꯀꯣ. ꯁꯤꯅ ꯕꯣꯔꯥ ꯂꯩꯔꯦ, ꯕꯣꯔꯥ ꯑꯁꯤꯃꯇꯪ ꯍꯥꯞꯆꯟꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯦꯔꯨꯝ ꯑꯇꯥꯎꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯈꯤꯟꯕꯗꯣ ꯌꯥꯝ ꯆꯤꯜꯂꯦꯅ ꯑꯩꯅ ꯃꯆꯥ ꯈꯤꯟꯕꯒꯤ ꯁ꯭ꯋꯥꯏꯗ ꯈꯔꯒ ꯍꯥꯞꯇꯣꯛꯑ ꯊꯝꯃꯦ, ꯃꯍꯤ ꯈꯔꯒ ꯍꯩꯖꯜꯂꯕꯅꯦꯕꯀꯣ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯃꯌꯥꯝ. ꯈꯔ ꯍꯩꯖꯟꯒꯦ. ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯁꯨ ꯑꯃꯅꯦꯕ ꯃꯌꯥꯝ. ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯒꯦ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯦꯕꯀꯣ. ꯆꯥꯔꯛꯑꯒꯦ. ꯍꯥꯎꯗꯣꯏꯅꯦ. ꯑꯃꯨꯛꯀ ꯍꯩꯖꯟꯒꯦ ꯃꯍꯤꯁꯦ. ꯑꯩꯅ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯍꯥꯞꯄꯗꯤ ꯆꯤꯜꯂꯅꯦꯅꯅꯦ ꯃꯆꯥ ꯑꯣꯏꯅ ꯊꯝꯃꯕ. ꯆꯥꯔꯒꯦ. ꯆꯥꯛ ꯂꯥꯝꯃꯦ. ꯈꯨꯍꯥꯎ ꯑꯃꯅꯦ. ꯐꯦꯟ ꯃꯨꯊꯠꯄ ꯀꯥꯎꯔꯦ. ꯎꯆꯤꯅꯥꯁꯦ ꯑꯩꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯑꯣꯠꯃꯟꯗꯅ ꯂꯣꯏ ꯇꯣꯏꯔꯦ. ꯍꯥꯎꯔꯦ. ꯌꯣꯡꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯀꯣꯠꯂ ꯆꯥꯕꯁꯤꯅ ꯍꯥꯎꯋꯦ. ꯏꯔꯣꯟꯕꯗ ꯑꯣꯏꯔꯁꯨ ꯐꯨꯠꯂ ꯍꯥꯞꯄꯕꯨꯗꯤꯅꯦ, ꯍꯤꯡꯅ ꯀꯣꯠꯂ ꯆꯥꯕꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦꯕ. ꯕꯣꯔꯥꯁꯨ ꯀꯨꯏꯗꯅ ꯂꯣꯏ ꯎꯊꯔꯦ.
짜 사갈래. 모록시 럭토야. 사야만. 강가우 얌래 짜자대 말하는 자래. 얌 만드는 게 안 다돼.
ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯕꯁꯦ ꯑꯩꯗꯤ ꯆꯥꯐꯝꯗꯤ ꯈꯪꯗꯦ ꯁꯤꯁꯦ ꯍꯥꯎꯗꯤ ꯂꯣꯏꯅ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣꯕꯀꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ